ꯂꯧꯕꯤꯔꯁꯤ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯇꯥꯡꯀꯛ꯫ ꯒꯣꯄꯥꯜꯗꯨ ꯏꯕꯦꯊꯣꯏꯒꯤ ꯂꯨꯛꯃꯥꯏ ꯃꯃꯥꯡꯗ ꯎꯏꯔꯤ ꯎꯏꯔꯤ ꯈ꯭ꯋꯥ ꯆꯞ ꯆꯞ ꯁꯥꯏꯔꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯍꯥꯏꯔꯪ ꯇꯨꯔꯪ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯒꯣꯄꯥꯜꯗ ꯌꯦꯡꯂꯗꯨꯅ ꯀꯧꯔꯛꯏ, "ꯇꯥ ꯒꯣꯄꯥꯜ." "ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅꯗꯤ ꯑꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤ, ꯃꯥꯅ ꯑꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕ꯫ ꯆꯠꯁꯤ ꯂꯥꯛꯑꯣ." ꯑꯗꯨꯗꯒꯤ ꯒꯣꯄꯥꯜꯕꯨ ꯆꯤꯡꯈꯠꯂꯒ ꯆꯤꯡꯕꯣꯏ ꯆꯞꯄꯣꯏ ꯄꯨꯈ꯭ꯔꯦ꯫ ꯏꯕꯦꯊꯣꯏ, ꯏꯕꯦꯇꯣꯝꯕꯤ ꯃꯅꯥꯛꯇ ꯄꯣꯠ ꯌꯣꯜꯂꯤꯕ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯍꯧꯔꯤ꯫ ꯏꯕꯦꯊꯣꯏꯅ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯒꯗꯕꯒꯤ ꯃꯌꯥ ꯀꯥꯈꯠꯂꯛꯄꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯗꯅ ꯑꯋꯥꯡꯂꯣꯝꯗ ꯌꯥ ꯌꯥ ꯂꯥꯡꯅꯔꯛꯏ꯫ ꯃꯤ ꯈꯔ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯆꯦꯟꯅꯈꯤ꯫ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯣꯏꯔꯥꯡ ꯂꯥꯡꯏ, ꯂꯦꯞꯈꯠ ꯂꯦꯞꯈꯠꯇꯨꯅ ꯌꯦꯡꯅꯩ꯫ ꯈꯔꯅ ꯍꯪꯏ, "ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯂꯥꯡꯉꯤꯁꯤꯕꯣ?" ꯈꯔꯅ ꯈꯨꯝꯃꯤ, "ꯀꯅꯥꯅ ꯈꯪꯒꯦꯅꯦ, ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤꯅꯤꯅꯦ." ꯉꯥꯏꯍꯥꯛꯇꯤ ꯀꯩꯊꯦꯜꯗꯨ ꯀꯥꯏꯔꯦ, ꯄꯨꯝꯂꯥꯡ ꯂꯥꯡꯂꯦ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯥꯏꯔꯨꯔꯕ ꯀꯩꯊꯦꯜꯗꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯃꯄꯣꯠ ꯂꯣꯏꯁꯤꯟꯅꯗꯨꯅ ꯀꯨꯝꯅꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯪꯅꯩ, "ꯀꯅꯥ ꯀꯅꯥꯅꯦ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯐꯨꯅꯔꯤꯗꯨꯕꯣ?" ꯆꯦꯜꯂꯒ ꯌꯦꯡꯂꯨꯕ ꯄꯥꯎ ꯇꯥꯔꯛꯄꯁꯤꯡꯅ ꯈꯨꯝꯃꯤ, "ꯑꯣ, ꯌꯨ ꯌꯣꯟꯕꯤ ꯑꯉꯧꯕꯒꯤ ꯅꯨꯄꯥ ꯁꯥꯃꯨꯒ ꯀꯦꯁꯣꯒꯅꯤ." "ꯀꯦꯁꯣ ꯍꯥꯏꯅ ꯀꯅꯥ?" "ꯑꯁ, ꯇꯈꯦꯜꯂꯝꯕꯝ ꯇꯣꯃꯥꯜꯒꯤ ꯃꯆꯥ ꯌꯥꯏꯃꯗꯨ ꯈꯪꯗ꯭ꯔꯕꯣ? ꯑꯉꯥꯡ ꯃꯆꯥꯗꯨꯒ ꯁꯥꯃꯨꯒꯗꯤ ꯀꯔꯤꯒꯤ ꯐꯨꯅꯔꯤꯕ?" "ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ, ꯌꯦꯅꯈꯥꯗ ꯂꯩꯔꯝꯃꯦ, ꯌꯦꯅꯈꯥꯗ." ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕꯤ ꯍꯅꯨꯕꯤꯗꯨ ꯁꯥꯎꯔꯛꯏ, "ꯇꯨꯀꯠꯆꯩꯗ, ꯑꯉꯧꯕꯤ ꯍꯥꯏꯕꯤꯁꯤꯅ ꯇꯧꯖ ꯁꯥꯔꯤꯁꯦ, ꯃꯆꯥ ꯃꯋꯥ ꯄꯥꯅ ꯄꯥꯅ. ꯍꯧꯖ ꯀꯌꯥꯔꯛ ꯁꯨꯔꯕꯅꯣ ꯃꯁꯤꯒꯤ ꯋꯥꯊꯣꯛꯁꯦ? ꯑꯉꯥꯡ ꯑꯃꯒꯁꯨ, ꯃꯤꯒꯤ ꯃꯇꯨ ꯂꯩꯕ ꯑꯃꯒꯁꯨ, ꯀꯩꯅꯣ ꯃꯥꯅ ꯇꯧꯖ ꯁꯥꯔꯤꯁꯤꯕꯣ? ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯃꯨ ꯍꯥꯏꯕꯁꯤꯁꯨ ꯇꯤꯟ ꯑꯣꯜꯂꯕ꯭ꯔꯣ?" ꯉꯥꯔꯤ ꯌꯣꯟꯕꯤ ꯁꯅꯥꯟꯕꯤꯗꯨꯅ ꯉꯥꯡꯕ ꯍꯧꯒꯠꯂꯛꯄꯗ ꯄꯣꯠ ꯂꯩꯕꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯔꯛ ꯊꯠꯂꯦ, "ꯀꯔꯤꯅꯣ, ꯋꯥꯔꯤꯗ ꯄꯣꯠ ꯌꯣꯟꯕꯒ ꯀꯥꯎꯅꯔꯕꯣ? ꯉꯥꯔꯤꯗꯨ ꯃꯈꯥꯏ ꯑꯃꯠꯇꯒꯤ ꯇꯝꯕꯤꯔꯛꯎ." ꯑꯗꯨꯗꯒꯤ ꯊꯪꯅꯔꯤꯕ ꯑꯦꯟꯖꯥꯡ ꯌꯣꯟꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯔꯒ ꯃꯈꯥ ꯁꯝꯊꯩ, "ꯄꯥꯟꯁꯤꯕꯨ ꯀꯌꯥ ꯀꯌꯥꯅꯣ ꯏꯅꯝꯃ?" "ꯑꯣ ꯏꯕꯦꯝꯃ, ꯂꯨꯄꯥ ꯂꯨꯄꯥꯅꯤ, ꯃꯊꯥ ꯑꯃꯠꯇ ꯂꯧꯀꯣ." "ꯍꯔꯦ ꯍꯔꯦ ꯍꯔꯦ, ꯆꯥꯍꯩꯗ꯭ꯔꯦ, ꯃꯤ ꯍꯤꯡꯗ꯭ꯔꯦꯗꯅ. ꯏꯕꯦꯝꯃ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯈꯨꯠꯊꯥꯡ ꯂꯧꯕꯒꯤ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯣꯟꯅꯤꯡꯗ꯭ꯔꯕꯅꯤ." ꯄꯣꯠ ꯂꯩꯕꯤ ꯂꯥꯛꯂꯤꯕꯗꯨ ꯄꯥꯟꯒꯤ ꯃꯃꯜ ꯇꯥꯔꯨꯕꯗꯒꯤ ꯂꯩꯕꯒꯤ ꯋꯥ ꯄꯜꯂꯛꯈꯤꯗ꯭ꯔꯦ, ꯑꯉꯧꯕꯤꯒꯤ ꯋꯥꯔꯣꯝꯗ ꯆꯠꯊꯈ꯭ꯔꯦ꯫ "ꯃꯥꯒꯤ ꯑꯉꯧꯕꯤ ꯍꯥꯏꯕꯁꯤ ꯂꯥꯏꯃꯗꯤ ꯑꯣꯛꯇꯦꯀꯣ ꯏꯅꯝꯃ?" ꯏꯟꯖꯥꯡ ꯌꯣꯟꯕꯤꯗꯨꯅ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯛꯁꯨ ꯑꯣꯛꯇꯕꯅꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤ ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯕꯅꯤ. ꯁꯅꯥꯍꯟꯕꯤ, ꯅꯈꯣꯏꯁꯨ ꯈꯜꯂꯨ, ꯃꯥꯗꯤ ꯃꯁꯥ ꯅꯍꯥꯅꯤꯗꯣ. ꯀꯗꯥꯏꯗꯒꯤꯅꯣ ꯃꯄꯥ ꯖ꯭ꯋꯥꯔꯋꯥꯂꯥ ꯌꯨꯊꯛꯄꯗꯨꯅ ꯃꯄꯥꯒꯨꯝꯕ ꯍꯅꯨꯕꯁꯤꯗ ꯄꯤꯁꯤꯟꯕꯤꯔꯤꯗꯣ? ꯄꯤꯕꯕꯨ ꯅꯠꯇꯦ, ꯖ꯭ꯋꯥꯔꯗ ꯊꯥꯔꯤꯕꯅꯤꯅꯦ ꯏꯆꯦ ꯏꯕꯦꯝꯃ." ꯉꯥꯔꯤ ꯌꯣꯟꯕꯤꯗꯨꯅ ꯄꯥꯡꯁꯤꯜꯂꯛꯏ, "ꯃꯗꯨꯅꯤ ꯏꯕꯦꯝꯃ, ꯃꯗꯨꯕꯨ ꯃꯄꯥ ꯍꯦꯛ ꯄꯣꯛꯄ ꯑꯣꯏꯔꯗꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ?" "ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ, ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ. ꯈꯪꯗ꯭ꯔꯦꯗ ꯏꯅꯝꯃꯈꯣꯏ, ꯖꯨꯛꯁꯤ ꯖꯨꯛꯇꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ." ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯟꯕꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯒꯤ ꯆꯤꯇ꯭ꯔꯕꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤꯅꯦ, ꯆꯤꯇ꯭ꯔ ꯂꯩꯇꯕ ꯃꯤ ꯍꯧꯅꯗꯦ꯫ ꯏꯟꯖꯥꯡ ꯌꯣꯟꯕꯤꯗꯨꯅ ꯁꯅꯥꯍꯟꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯒ ꯍꯥꯏꯍꯧꯏ, ꯉꯥꯔꯤ ꯌꯣꯟꯕꯤꯒꯤ ꯃꯥꯏ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯉꯥꯔꯤ ꯌꯣꯟꯕꯤꯗꯨꯁꯨ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯜꯂꯛꯏ, "ꯃꯥꯕꯨ ꯀꯌꯥꯝ ꯐꯕꯅꯣ ꯍꯥ? ꯃꯥꯒꯤ ꯃꯆꯥ ꯑꯍꯜꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯋꯥꯅ ꯇꯥꯟꯊꯣꯛꯇꯨꯅ ꯀꯌా ꯀꯨꯏꯅꯅꯣ ꯃꯄꯥꯟꯗ ꯂꯩꯔꯨꯔꯤꯗꯨꯕꯣ?" ꯉꯥꯔꯤ ꯌꯣꯟꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯗꯨꯅ ꯁꯣꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯞ ꯇꯥꯈꯤꯅꯦ. ꯃꯇꯩꯒꯤꯅꯤ ꯍꯥꯏ, ꯃꯅꯦ ꯂꯧꯕ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏ, ꯌꯥꯝꯅ ꯉꯥꯡꯅꯈꯤꯅꯦ." "ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯆꯤꯇ꯭ꯔ ꯂꯩꯇꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ." "ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯨꯗꯅ. ꯅꯪꯒꯤ ꯉꯥꯔꯤꯗꯨ ꯁꯤꯀꯤ ꯑꯃꯠꯇ ꯇꯝꯂꯛꯎ, ꯀꯨꯝꯅꯕ ꯇꯧꯔꯁꯤ." ꯃꯅꯤꯡ ꯄꯣꯠꯁꯪꯂꯣꯝꯗꯒꯤ ꯑꯃꯅ ꯂꯥꯎꯔꯛꯏ, "ꯑꯣ ꯏꯆꯦ ꯊꯝꯕꯥꯜ, ꯀꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯊꯦꯜꯁꯦ ꯑꯩꯈꯣꯏꯗ ꯉꯥꯏꯁꯤꯜꯂꯛꯂꯦ." "ꯑꯣ, ꯀꯨꯝꯃꯁꯦ, ꯅꯄꯣꯠ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ?" "ꯂꯣꯏꯁꯤꯜꯂꯦ, ꯑꯩꯒꯤꯗꯤ, ꯂꯣꯏꯁꯤꯜꯂꯣ." ꯑꯁꯨꯝꯅ ꯑꯅꯤ ꯆꯠꯈꯤ, ꯑꯍꯨꯝ ꯀꯨꯝꯈꯤ, ꯀꯩꯊꯦꯜ ꯈꯝꯖꯤꯜꯂꯛꯂꯦ꯫ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯈꯔꯅ ꯑꯋꯥꯡꯂꯣꯝꯗ, ꯈꯔꯅ ꯃꯈꯥꯔꯣꯝꯗ, ꯈꯔꯅ ꯃꯅꯤꯡꯂꯣꯝꯗ, ꯈꯔꯅ ꯅꯣꯡꯄꯣꯛꯂꯣꯝꯗ, ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕꯒꯤ, ꯁꯦꯜ ꯇꯣꯡꯕ ꯇꯣꯡꯗꯕꯒꯤ, ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯋꯥꯒꯤ, ꯂꯧꯒꯤ ꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯀꯨꯝꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯈꯝꯈ꯭ꯔꯦ꯫ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ, ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯍꯨꯏ ꯈꯔ ꯀꯥꯇꯨꯛ ꯀꯥꯔꯜ ꯆꯦꯜꯂꯤ, ꯈꯔꯅ ꯍꯥꯡꯂꯕ ꯀꯩꯊꯦꯜ ꯄꯣꯠꯁꯪ ꯃꯔꯛꯇ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯆꯥꯔꯤ꯫